ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯣꯏꯅ ꯅꯥꯒꯥꯂꯦꯟꯒꯤ ꯃꯣꯟ ꯇꯥꯎꯟꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ 13 ꯁꯦꯟꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯤꯑꯣꯏ 8 ꯑꯃꯅ ꯁꯤꯔꯝꯂꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯃꯣꯟ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯋꯦꯟꯌꯩ ꯀꯣꯟꯌꯥꯛꯅ ꯀꯟꯐꯥꯔꯝ ꯇꯧꯕꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ 3 ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ 3 ꯑꯃꯅ ꯇ꯭ꯔꯦꯞ ꯇꯧꯔꯝꯂꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡꯅ ꯅꯟꯁꯤꯜꯂꯝꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯅ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯏꯁꯇꯦꯠ ꯂꯦꯟ ꯈꯣꯞꯆꯤꯟꯗꯨꯅ ꯁꯥꯔꯤꯕ ꯕꯤꯜꯗꯤꯡꯁꯤꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯥꯖ ꯃꯍꯜ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯃꯅꯨꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯀꯩꯃꯥꯡ ꯐꯝꯗꯨꯅ ꯏꯕꯤꯛꯁꯟ ꯆꯠꯊꯔꯛꯄꯗꯒꯤ ꯃꯁꯥ ꯃꯁꯥꯅ ꯁꯤꯗꯣꯛꯆꯅꯕ ꯁꯥꯈꯤꯕ ꯋꯥꯒꯤ ꯁꯒꯥꯏ ꯍꯧꯖꯤꯛꯇꯤ ꯕꯤꯜꯗꯤꯡꯁꯤꯡ ꯐꯖꯕ ꯃꯆꯨ ꯃꯃꯦꯟ ꯁꯪꯕꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯎꯔꯤ ꯃꯃꯥꯡ ꯆꯍꯤ 2025ꯒꯤ ꯖꯨꯂꯥꯏ 4ꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯂꯝꯕꯤ ꯂꯝꯍꯥꯡ ꯏꯁꯇꯦꯠ ꯂꯦꯟ ꯐꯨꯠꯄꯥꯠꯅꯆꯤꯡꯕꯗ ꯏꯟꯀ꯭ꯔꯣꯁ ꯇꯧꯁꯤꯟꯗꯨꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡ ꯂꯩꯉꯣꯏ ꯄꯩꯁꯤꯟꯕ ꯍꯣꯇꯦꯜ ꯗꯨꯀꯥꯟ ꯐꯝꯖꯤꯟꯕ ꯌꯨꯝ ꯁꯥꯒꯠꯂꯛꯄꯗ ꯏꯁꯇꯦꯠ ꯂꯦꯟ ꯈꯨꯞꯁꯤꯟꯗꯨꯅ ꯁꯥꯕꯁꯤꯡ ꯆꯍꯤꯗꯨꯃꯛꯀꯤ ꯖꯨꯂꯥꯏ 11 ꯐꯥꯎꯕꯗ ꯃꯁꯥ ꯃꯁꯥꯅ ꯂꯧꯊꯣꯛꯅꯕ ꯈꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯖꯨꯂꯥꯏ 12 2025ꯗꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯃꯁꯥꯃꯛꯅ ꯍꯛꯊꯦꯡꯅꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯆꯠꯇꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯤꯗꯤꯝ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗꯒꯤ ꯃꯂꯣꯝ ꯐꯥꯎꯕꯗ ꯏꯟꯀ꯭ꯔꯣꯁ ꯇꯧꯔꯝꯕꯁꯤꯡ ꯏꯚꯤꯛꯁꯟ ꯇꯧꯈꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯦꯁꯤꯌꯥꯟ ꯍꯥꯏꯋꯦ 1 ꯑꯣꯏꯅꯕ ꯁꯦꯝꯒꯠꯂꯛꯂꯤꯕ ꯁꯤꯡꯖꯃꯩ ꯂꯝꯕꯤ ꯄꯔꯤꯡꯗꯁꯨ ꯏꯚꯤꯛꯁꯟ ꯇꯧꯈꯤ ꯑꯗꯨꯒ ꯖꯨꯂꯥꯏ 22 2025ꯗ ꯗꯤꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯤ ꯀꯨꯡꯅ ꯆꯤꯜꯂꯕ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯊꯪꯒꯥꯜ ꯀꯩꯊꯦꯜꯗ ꯏꯚꯤꯛꯁꯟ ꯆꯠꯊꯈꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯖꯤꯜꯂꯝꯕ ꯗꯨꯀꯥꯟ ꯑꯃꯗꯤ ꯌꯨꯝꯁꯤꯡ ꯆꯥꯗ 60 ꯏꯟꯀ꯭ꯔꯣꯁ ꯇꯧꯕ ꯊꯦꯡꯅꯕꯗꯒꯤ ꯊꯨꯒꯥꯏꯕꯗꯁꯨ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯀꯗꯕ ꯃꯔꯝꯅ ꯅꯨꯃꯤꯠ 15 ꯃꯇꯝ ꯄꯤꯈꯤꯕꯁꯨ ꯂꯩꯈ꯭ꯔꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯊꯪꯒꯥꯜ ꯀꯩꯊꯦꯜ ꯑꯃꯗꯤ ꯄꯥꯎꯅꯥ ꯀꯩꯊꯦꯜꯒꯤ ꯂꯝ ꯃꯄꯨꯁꯤꯡ ꯑꯃꯗꯤ ꯗꯨꯀꯥꯟ ꯃꯄꯨꯁꯤꯡꯅ ꯁꯦꯝꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯅ ꯃꯇꯝ ꯀꯛꯇꯅ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯆꯔꯥꯡꯅꯕꯁꯤꯒꯤꯗꯃꯛ ꯖꯨꯂꯥꯏ 25ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯍꯨꯠ ꯂꯣꯏꯁꯪꯗꯒꯤ ꯗꯤꯁꯤ ꯌꯥꯎꯅ ꯂꯝ ꯃꯄꯨꯁꯤꯡꯒ ꯄꯨꯟꯅ ꯖꯨꯂꯥꯏ 30ꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯅꯕ ꯆꯦ ꯊꯣꯛꯂꯛꯄꯗꯒꯤ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯕꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈꯤ ꯖꯨꯂꯥꯏ 30ꯗ ꯊꯪꯒꯥꯜ ꯀꯩꯊꯦꯜꯒꯤ ꯙꯔꯃꯁꯥꯂꯥꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯗꯤꯁꯤ ꯃꯁꯥꯃꯛ ꯃꯍꯨꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯞ ꯇꯥꯎꯟ ꯄ꯭ꯂꯥꯅꯔ IMCꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯃꯤꯁꯅꯔ ꯑꯃꯗꯤ ꯀꯩꯊꯦꯜꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯂꯝ ꯃꯄꯨꯁꯤꯡ ꯗꯨꯀꯥꯟ ꯐꯝꯕꯁꯤꯡ ꯑꯃꯗꯤ ꯂꯣꯏꯁꯪ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯌꯥꯎꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯈꯨꯝꯖ 1990 ꯑꯃꯗꯤ 1992ꯒꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯦꯞꯀꯤ ꯁꯔꯚꯦ ꯔꯤꯄꯣꯔꯠꯇ ꯕꯦꯖ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯊꯣꯛꯂꯒ ꯁꯔꯚꯦ ꯆꯠꯂꯕ ꯃꯇꯨꯡꯗ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤꯗ ꯍꯦꯟꯖꯤꯜꯂꯝꯕ ꯁꯔꯨꯛꯁꯤꯡ ꯊꯨꯒꯥꯏꯕ ꯍꯥꯏꯅ ꯌꯥꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯁꯤꯒꯤ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯑꯣꯒꯁต์ 8ꯗꯒꯤ ꯂꯣꯏꯁꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯄꯥꯎꯅꯥ ꯑꯃꯗꯤ ꯊꯪꯒꯥꯜ ꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯗ ꯁꯔꯚꯦ ꯄꯥꯡꯊꯣꯛꯈꯤ ꯗꯤꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯠꯊꯈꯤꯕ ꯁꯔꯚꯦꯗꯨꯗ ꯗ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯌꯔꯁꯤꯡ ꯁꯥꯖꯤꯜꯂꯝꯕ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯁꯥꯔꯝꯕ ꯒꯂꯤꯒꯤ ꯅꯥꯀꯟ ꯑꯅꯤꯗ ꯒꯦꯠ ꯄꯥꯟꯗꯨꯅ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯐꯤꯠ 10 ꯈꯣꯞꯆꯤꯟꯗꯨꯅ ꯗꯨꯀꯥꯟ ꯁꯥꯖꯤꯜꯂꯝꯕ ꯀꯌꯥ ꯊꯦꯡꯅꯕꯗꯒꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯁ꯭ꯄ꯭ꯔꯦ ꯀꯥꯞꯇꯨꯅ ꯂꯝ ꯈꯣꯞꯆꯤꯜꯂꯝꯕ ꯃꯁꯥ ꯃꯁꯥꯅ ꯊꯨꯒꯥꯏꯅꯅꯕ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯇꯝꯗꯨꯗ ꯂꯩꯉꯥꯛꯅ ꯆꯪꯁꯤꯟꯈꯤꯕ ꯏꯚꯤꯛꯁꯟ ꯑꯁꯤ ꯅꯨꯡꯁꯤꯠꯇꯒꯤ ꯍꯦꯟꯅ ꯌꯥꯡꯈꯤꯕꯅꯤ ꯑꯗꯨꯃꯥꯏꯅꯃꯛ ꯂꯝꯈꯣꯞꯆꯤꯟꯗꯨꯅ ꯁꯥꯔꯝꯕ ꯈꯔ ꯑꯃꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯃꯇꯝꯗ ꯆꯠꯊꯔꯛꯈꯤꯕ ꯏꯚꯤꯛꯁꯟꯗꯨ ꯂꯨꯝꯅ ꯂꯧꯕꯅ ꯃꯁꯥ ꯃꯁꯥꯅ ꯈꯨꯞꯆꯤꯜꯂꯝꯕꯁꯤꯡ ꯊꯨꯒꯥꯏꯈꯤꯕ ꯌꯥꯎꯔꯤ ꯈꯔ ꯑꯃꯅ ꯊꯨꯒꯥꯏꯅꯕ ꯁꯒꯥꯏ ꯁꯥꯔꯝꯕꯕꯨ ꯄꯣꯄꯨꯂꯔ ꯂꯩꯉꯥꯛ ꯂꯥꯛꯄꯗꯒꯤ ꯁꯤꯗꯣꯛꯈꯤꯕ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯁꯒꯥꯏ ꯁꯥꯖꯤꯜꯂꯒ ꯊꯝꯕꯁꯨ ꯌꯥꯎꯔꯤ ꯃꯗꯨ ꯊꯨꯒꯥꯏꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯒꯤ ꯑꯅꯧꯕ ꯃꯆꯨ ꯁꯪꯅꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃꯗꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯣꯏꯔꯤ ꯍꯥꯏꯔꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯔꯁꯤꯌꯥꯅ ꯇꯦꯔꯣꯔꯤꯖꯝ ꯊꯦꯡꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯨꯟꯅ ꯂꯥꯟ ꯑꯣꯔꯥꯏꯃꯤꯟꯅꯈ꯭ꯔꯦ ꯁꯟ ꯀꯔꯦꯟꯒꯤ ꯉꯝꯈꯩꯗ ꯂꯩꯕ ꯂꯧꯃꯤꯁꯤꯡ ꯂꯧ ꯄꯥꯟꯕ ꯉꯝꯗ꯭ꯔꯤ ꯇꯦꯔꯣꯔꯤꯖꯝ ꯊꯦꯡꯅꯕꯗ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯨꯟꯅ ꯂꯥꯟ ꯑꯣꯔꯥꯏꯃꯤꯟꯅꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯣꯅꯨꯡ ꯅꯦꯄꯤꯇꯣꯗ ꯊꯥ ꯑꯁꯤꯒꯤ 6ꯗꯒꯤ 18 ꯐꯥꯎꯕ ꯆꯠꯊꯗꯨꯅ ꯂꯥꯟ ꯑꯣꯔꯥꯏꯈꯤꯕꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯤꯕ ꯏꯊꯅꯤꯛ ꯔꯦꯕꯦꯜꯁꯤꯡꯗ ꯃꯤꯄꯥꯏꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯔꯤ ꯂꯥꯟ ꯑꯣꯔꯥꯏꯈꯤꯕꯗꯨꯗ ꯑꯅꯧꯕ ꯑꯃꯗꯤ ꯃꯇꯝꯒ ꯆꯨꯅꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯅꯩꯅꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯟꯐꯝꯗ ꯌꯦꯛꯅꯕꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤ ꯂꯥꯂꯣꯡ ꯀꯌꯥꯁꯨ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯔꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤ ꯑꯦꯅꯥꯂꯥꯏꯁꯤꯡꯅ ꯊꯝꯂꯛꯈꯤꯕ ꯋꯥꯔꯣꯜꯗ ꯔꯁꯤꯌꯥꯒ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔꯅ ꯂꯥꯟꯃꯤ ꯄꯨꯟꯅ ꯂꯥꯟ ꯑꯣꯔꯥꯏꯃꯤꯟꯅꯈꯤꯕꯗꯨ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯒꯤ ꯇꯨꯡꯒꯤ ꯂꯥꯂꯣꯡꯗ ꯑꯍꯣꯡꯕ ꯂꯥꯛꯅꯕ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯤꯕ ꯏꯊꯅꯤꯛ ꯔꯦꯕꯦꯜꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯅꯕꯒꯤ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡꯗꯅꯤ ꯍꯥꯏꯔꯤ ꯁꯤꯚꯤꯜ ꯗꯤꯁꯑꯣꯕꯤꯗꯤꯌꯦꯟꯁ ꯃꯨꯚꯃꯦꯟꯇ ꯁꯔꯨꯛ ꯌꯥꯔꯤꯕ ꯍꯥꯟꯅꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥꯒꯤ ꯑꯣꯐꯤꯁꯥꯔ ꯀꯦꯞꯇꯦꯟ ꯖꯤꯟ ꯌꯣꯅ ꯂꯩꯕꯥꯛ ꯑꯅꯤꯅ ꯄꯨꯟꯅ
lan oraiminaribasidi sectionanaba laingaki mayukta lan horiba ethnic rebelsingna makhoi lalong hongdokpa mathau tai amasum Myanmar laingaki mayukta lan sonabada hena khudong sanabagi damak matamga sunaraba lan migi technology sing mapangal khakat hannabagi tangai padabadu lai hena su phongdokhi Nagaland Myanmar lan mina ethnic rebelsing gi mathakta akan malanda satharakpadigi Sanamasum kare ningam khaida leiba laumi singna makhoi gi labuk singna thabak su busatpa ngamdabaga loinana lau panma ngamdri hadi Kongi nong laklabasu sanamasum kare ningam khaida leiriba khungang sing asi conflict zone maya nakna leibaga loinana labuk singda matam gi mahi marong thaba ngamdri swari Russia gi logistic center da Ukraine drone attack sa tharakre miyoi tare laikidre kunga marina aso panangkri Russia gi awang thangba region da leiba logistic center amada Ukraine masing yamna drone sisinaduna akan mamong attack sa tharakri attack asida puna miyoi tare laikidre miyoi kunga mari henman aso panangkri haina region asigi governor na phongdorakli Russia gi Tombo region gi governor Evgeny Parvi Sop na phongdokhibada haukiba sahi mari nonggi mamang ligi hoduna Ukraine Russia gi territory lansilaktuna masing yamna drone sisinaduna attack sa taduna lakli Khwaidigi inau naubi Ukraine gi attack ta Tomov region da leiba Wal Beris Logistics Center da night shift oina thabak tawa employee tare laikitri asida natana Kortops town Ukraine drone attack sa tharakiba sigi matangda mari leinaba authority gi makedigi ahanbigi oina pirakpa information da miyoi kunga mari so aso open nangri haina khangalakpa leirena mangna makata na phongdorakni Russia gi farm wal Beris ki makedigi thok statement ama da Moscow region gi manung chanba Kortops amadi Erexrals da leiba logistic company da Ukraine masing yamna ba drone sisinaduna satharakiba eti asida logistic center asi yamna sound amana tokri eti asida aso open nanglaba worker sing bu mari leinaba authority ki makedigi leptana rescue operation gi thabak pekhat ba leiri haina phongdorakri Russia gi capital Moscow gi Sergei Sobyanin phongdorakpada haukiba irai amadi thangjanumi ki lonaba ihinong yaida Ukraine drone sahumga humdra hena sisinaduna attack sa tarki aduba Russia Defense Force ki makedigi masing yamlaba drone sisinaduna Ukraine sa tarki ba attack sing adu neutralize tawduna yamna sauna misi mina amadi ama ada tholam gadabadagi ngak thokpa ngamore masidana tana yekna ba Ukraine gi UAV 64 sa thugaiduna manga takhan kri hanasu makatana phongdorakri Panbaya abadi US na lusingduna haukiba tha khara ki mamangdagi hauduna Russia amadi Ukraine gi marakta thokliba sahi mangarom hajilaglaba conflict asi wari sanaduna yasinaba puraknaba khonaduna lakibani aduba US ki makedigi amuhana Iran ga nauna kuthokna kiba sina maram moiraga matam kya gi mamangdagi Ukraine amadi Russia gi marakta thokliba conflict asibu loisinanaba US na lawduna lakiba thaudang adu lepkibaga Russia amadi Ukraine gi marakta nauna kuthoknabagi sang leptana wangkhalakli hanisu paus ta makatana su palakli